Good morning. So ngasigi topic asina nangi class 10 gi carbon and its compound gi chemical properties of carbon compound aduda focus tawsiko. So number 1 da koina hojik na indoisi addition reaction do. So number 1 da addition reaction. So sida hydrogenation haina koin tambaniko. First da hydrogenation haidana page number 125 manipur board ki class 10 ki chemistry da ko yengo class 10 ki science da hydrogenation harangani. So first the hydrogenation means addition of hydrogen to kai kaune koin hydrogenation ko addition of hydrogen ji hydrogen add to na addition of hydrogen ji kai kaune hydrogenation sida main oina to do shi kai no unsaturated hydrocarbon ama unsaturated hydrocarbon से catalyst की presence था saturated ondo iniko saturated hydrocarbon ondo yo ona ngi like the ethene piramani ethene yariko plus hydrogen in the presence of sida nickel oibi ai palladium oibi ai platinum oibi ai yariko. So what is the role of nickel, palladium, platinum in hydrogenation haiba taraga si x as a catalyst when work to rini ko catalyst when work to ini sida main oin to do shi kaino ai hujik sida haibet hairaki ko aduga aina hujik tam khara haigani masi mun tasilu ko any alkene ama hydrogenation to taraga di corresponding alkane form to never sorry corresponding alkane form to gani kawunu ko any alkene ama hydrogenation to taragadi corresponding alkane aina what sida corresponding haibam scenery ko corresponding haiba what ama scenery corresponding means same carbon habidu suppose ai hujik sigi hydrogenation sida alkene jinangi alkene carbon kya yawi ani carbon amma ani so carbon ani yoba alkene gi hydrogenation to taragadi carbon ani yoba alkane fanganebo. That means CH3 C fanganebo. Adu si kamain fangino haidudi exact mechanism du natte ko mechanism haidi nangi chemistry kamaina laino si kamain form toi no haidudi natte adubu nangna khangbo yabde sumaina khangbo isam sambida asida araki ko so nang class 10 da tamangani carbon ye ko da bond mari legani haina ko aduga bond walagadi hydrogen hapchilo harangani ko ona sida yengo sida H2 means hydrogen ani neba ko hydrogen sida ama add tawro sigi carbon sida ama add tawro odi kana tani nangi sida hana CH2 leibani hojik CH3 lae songi carbon sida su hana CH2 leibani hydrogen among add to singiba taragadi CH3 lae chumiko then sigi carbon ye ko hojik bond kya leire sigi su ohum leire sigi su ohum leire ko adubu hana gi sigi double si sumaina mo khapa taragadi carbon ye ko wada bond manga hairane hana gi ohum mari manga ko aduna kamain tawgani ani mak hapa ya deba ko ona sumaina khalo sigi double dagi amma ti sumaina tek pataragadi single kap tangare sumaina shina kai warani nangi hydrogenation of alkene neba ona si conversion da kari hangba yai si kanano ethene shina kana
ꯏꯊꯦꯟ ꯑꯗꯨꯅ ꯀꯟꯚꯔꯠ ꯏꯊꯤꯟ ꯇꯨ ꯏꯊꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯪ ꯁꯤꯒꯤ ꯔꯤꯑꯦꯛꯁꯟꯁꯤ ꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯅꯪꯒꯤ ꯕꯣꯔꯗꯀꯤ ꯀꯣꯏꯁꯟ ꯁꯦꯝꯃꯤꯁꯦ ꯅꯪꯒꯤ ꯀ꯭ꯂꯥꯁ 9 10ꯗ ꯇꯥꯛꯄ ꯑꯣꯖꯥꯗꯨ ꯅꯠꯇꯦꯕꯀꯣ ꯍꯥꯏꯌꯔ ꯀ꯭ꯂꯥꯁꯇ ꯇꯥꯛꯄ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯔꯤꯑꯦꯛꯁꯟ ꯏꯕꯒꯤ ꯃꯑꯣꯡꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯅꯤ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯅ ꯀꯃꯥꯏꯅ ꯏꯕ ꯌꯥꯏ CH2 ꯗꯕꯜ ꯕꯣꯟ CH2 ꯍꯥꯏꯔꯒ ꯑꯦꯔꯣ ꯃꯊꯛꯇ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯄ꯭ꯔꯖꯦꯟꯁ ꯑꯣꯐ ꯅꯤꯀꯦꯜꯅꯤ ꯈꯪꯗꯦ ꯄꯂꯥꯗꯤꯌꯝꯅꯤ ꯈꯪꯗꯦ ꯄ꯭ꯂꯥꯇꯤꯅꯝꯅꯤ ꯈꯪꯗꯦ ꯍꯥꯏꯅ ꯏꯔꯒ ꯁꯨꯃꯥꯏꯅ ꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯌꯥꯔꯦꯀꯣ ꯏꯕꯒꯤ ꯃꯑꯣꯡꯁꯤ ꯈꯪꯖꯤꯜꯂꯣ ꯑꯗꯨꯒ CBSEꯗꯗꯤ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯣꯖꯤꯅꯦꯁꯟ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯚꯤꯖꯤꯇꯦꯕꯜ ꯑꯣꯏꯜꯗꯒꯤ ꯕꯅꯁꯄꯇꯤ ꯘꯤꯗ ꯚꯤꯖꯤꯇꯦꯕꯜ ꯘꯤ ꯍꯥꯏꯒꯦꯔꯥ ꯕꯅꯁꯄꯇꯤ ꯘꯤ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣꯀꯣ ꯚꯤꯖꯤꯇꯦꯕꯜ ꯘꯤ ꯁꯤꯗ ꯑꯣꯟꯕꯒꯤ ꯔꯤꯑꯦꯛꯁꯟꯁꯤ ꯁꯤꯕꯨ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯣꯖꯤꯅꯦꯁꯟ ꯍꯥꯏꯌꯦꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯚꯤꯖꯤꯇꯦꯕꯜ ꯑꯣꯏꯜ ꯍꯥꯏꯁꯦ ꯑꯟꯁꯦꯆꯨꯔꯦꯇꯦꯠ ꯍꯥꯏꯗ꯭ꯔꯣꯀꯥꯔꯕꯣꯟꯗꯒꯤ ꯁꯦꯝꯕꯅꯦꯕ ꯑꯟꯁꯦꯆꯨꯔꯦꯇꯦꯠ ꯍꯥꯏꯗꯤ ꯑꯩꯅ ꯄ꯭ꯔꯤꯚꯤꯌꯁ ꯚꯤꯗꯤꯑꯣꯗ ꯌꯥꯎꯈ꯭ꯔꯃꯤꯀꯣ ꯗꯕꯜ ꯅꯠꯇ꯭ꯔ ꯇ꯭ꯔꯤꯄꯜ ꯕꯣꯟ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯅ ꯚꯤꯖꯤꯇꯦꯕꯜ ꯑꯣꯏꯜ ꯍꯥꯏꯔꯒꯗꯤ ꯑꯟꯁꯦꯆꯨꯔꯦꯇꯦꯠ ꯍꯥꯏꯗ꯭ꯔꯣꯀꯥꯔꯕꯣꯟ ꯑꯣꯏꯕꯅꯤꯅ ꯚꯤꯖꯤꯇꯦꯕꯜꯗꯒꯤ ꯚꯤꯖꯤꯇꯦꯕꯜ ꯘꯤꯗ ꯑꯣꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯗ꯭ꯔꯣꯖꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯒꯤ ꯀ꯭ꯂꯥꯁ 10ꯗ ꯍꯥꯏꯗ꯭ꯔꯣꯖꯤꯅꯦꯁꯟꯁꯤ ꯑꯦꯗꯤꯁꯟ ꯑꯣꯐ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯈꯛꯇ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯗ ꯇꯧꯔꯤꯁꯤ ꯀꯅꯥꯒꯤ ꯄ꯭ꯔꯖꯦꯟꯁꯇꯅꯣ ꯀꯦꯇꯦꯂꯤꯁꯀꯤ ꯄ꯭ꯔꯖꯦꯟꯁꯇꯅꯤꯀꯣ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯅꯩ ꯁꯤꯒꯤ ꯔꯤꯑꯦꯛꯁꯟꯁꯦ ꯀꯔꯤꯁꯨ ꯀꯧꯕ ꯌꯥꯏ ꯀꯦꯇꯦꯂꯤꯁꯀꯤ ꯄ꯭ꯔꯖꯦꯟꯁꯇ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯗ ꯇꯧꯔꯝꯃꯤꯅ ꯀꯦꯇꯥꯂꯥꯏꯇꯤꯛ ꯍꯥꯏꯗ꯭ꯔꯣꯖꯤꯅꯦꯁꯟ ꯍꯥꯏꯅꯁꯨ ꯀꯧꯅꯩꯕꯀꯣ ꯀꯦꯇꯥꯂꯥꯏꯇꯤꯛ ꯍꯥꯏꯗ꯭ꯔꯣꯖꯤꯅꯦꯁꯟ ꯌꯥꯔꯕ꯭ꯔꯥ ꯑꯦꯒꯦꯟ ꯁꯤ ꯀꯩ ꯇꯧꯏ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯗ ꯇꯧꯏꯀꯣ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯗ ꯇꯧꯕꯁꯤ ꯀꯩꯁꯨ ꯀꯧꯏ ꯔꯤꯗꯛꯁꯟ ꯑꯗꯨꯅ ꯀꯦꯇꯦꯂꯤꯁꯀꯤ ꯄ꯭ꯔꯖꯦꯟꯁꯇ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯗ ꯇꯧꯔꯝꯃꯤꯅ ꯀꯦꯇꯥꯂꯥꯏꯇꯤꯛ ꯔꯤꯗꯛꯁꯟ ꯍꯥꯏꯔꯁꯨ ꯌꯥꯅꯦꯕ ꯑꯣꯔ ꯁꯤꯝꯄꯜ ꯋꯥꯔꯗꯇ ꯔꯤꯗꯛꯁꯟ ꯍꯥꯏꯔꯁꯨ ꯌꯥꯅꯦꯕꯀꯣ ꯁꯤꯃ ꯀꯧꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯉꯁꯤ ꯁꯣꯔꯤ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯤꯗꯨ ꯀꯧꯕ ꯌꯥꯗꯦꯀꯣ ꯑꯦꯅꯤ ꯑꯜꯀꯤꯟ ꯑꯃ ꯔꯤꯗꯛꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯔꯤꯗꯛꯁꯟ ꯃꯤꯟꯁ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯗ ꯇꯧꯕꯁꯦ ꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯩ ꯇꯧꯅꯤ ꯍꯥꯏ ꯀꯣꯔꯦꯁꯄꯣꯟꯗꯤꯡ ꯑꯜꯀꯦꯟ ꯐꯪꯒꯅꯦꯕꯀꯣ ꯁꯤꯃ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯤꯗ ꯌꯦꯡꯉꯨ ꯑꯦꯛꯖꯥꯝꯄꯜ ꯑꯇꯣꯞꯄ ꯑꯃ ꯂꯧꯔꯦ CH3 CH ꯗꯕꯜ ꯕꯣꯟ CH2 ꯁꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟꯒꯤ ꯄ꯭ꯔꯖꯦꯟꯁꯇ ꯅꯤꯀꯦꯜ ꯁꯤꯖꯤꯟꯅꯔꯦꯀꯣ ꯑꯗꯨꯗꯤ ꯁꯤ ꯀꯅꯥꯅꯣ ꯄ꯭ꯔꯣꯄꯦꯟ ꯍꯥꯏꯒꯦꯔꯥ PRO1N ꯍꯥꯏꯒꯦꯔꯥ ꯄ꯭ꯔꯣꯄꯦꯟ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯜꯀꯦꯟꯁꯤꯗ ꯀꯥꯔꯕꯣꯟ ꯀꯌꯥ ꯌꯥꯎꯏ 3 ꯌꯥꯎꯏꯀꯣ ꯑꯗꯨꯗꯤ ꯀꯥꯔꯕꯣꯟ 3 ꯌꯥꯎꯕ ꯑꯜꯀꯦꯟ ꯁꯦꯝꯕꯤꯔꯣꯕ CH3 CH2 ꯁꯤꯡꯒꯜ ꯕꯣꯟ CH3 ꯁꯨꯃꯥꯏꯅ ꯇꯥꯔꯝꯒꯅꯦꯕ ꯌꯥꯔꯦꯀꯣ ꯁꯤꯁꯨ ꯅꯪ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯁꯤꯗ ꯑꯦꯔꯣ ꯍꯥꯞꯄꯤꯁꯤꯗꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯦꯔꯣ ꯍꯥꯞꯄꯤꯁꯤꯗꯤ ꯑꯦꯛꯖꯥꯝꯗ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯗ ꯇꯧꯗꯣꯏꯁꯤ ꯗꯕꯜ ꯕꯣꯟꯒꯤ ꯀꯥꯔꯕꯣꯟ ꯈꯛꯇꯗꯅꯦꯕꯀꯣ ꯑꯗꯨꯅ ꯑꯃꯅ ꯁꯤꯗ ꯑꯦꯗ ꯇꯧꯔꯦ ꯑꯃꯅ ꯁꯤꯗ ꯑꯦꯗ ꯇꯧꯔꯦ ꯁꯤꯒꯤ ꯕꯣꯟꯁꯤ ꯀꯥꯏꯒꯗꯕ ꯑꯗꯨꯗꯤ ꯁꯤꯗ ꯍꯥꯟꯅ ꯀꯥꯔꯕꯣꯟ ꯀꯌꯥ ꯂꯩꯔꯝꯃꯤ ꯑꯃ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯃ ꯁꯤꯒꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯃꯃꯨꯛ ꯑꯦꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ 2 ꯂꯥꯛꯑꯅꯤꯀꯣ ꯑꯗꯒꯤ ꯁꯤ ꯕꯣꯟ ꯗꯕꯜ ꯂꯩꯔꯝꯕꯁꯤ ꯀꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯁꯤꯡꯒꯜ ꯂꯥꯛꯑꯦ ꯁꯤꯗ CH2 ꯂꯩꯔꯝꯕꯅꯤ ꯁꯤꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯃꯨꯛ ꯑꯦꯗ ꯇꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ CH3 ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤ ꯀꯅꯥꯅꯣ ꯄ꯭ꯔꯣꯄꯦꯟ ꯑꯗꯨꯅ ꯀꯟꯚꯔꯠ ꯄ꯭ꯔꯣꯄꯤꯟ ꯇꯨ ꯄ꯭ꯔꯣꯄꯦꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯔꯤꯑꯦꯛꯁꯟ ꯏꯒꯗꯕ ꯌꯥꯅꯔꯅꯤꯀꯣ ꯁꯤꯅ ꯑꯦꯗꯤꯁꯟꯁ ꯑꯣꯐ ꯍꯥꯏꯗ꯭ꯔꯣꯖꯦꯟꯅꯤꯀꯣ ꯑꯦꯗꯤꯁꯟ ꯔꯤꯑꯦꯛꯁꯟ ꯌꯥꯅꯔꯅꯤ ꯈꯜꯂꯤꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯛ ꯌꯨ